ꯂꯩꯉꯥꯛꯅꯗꯤ LPG ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯜ ꯄꯝ ꯑꯌꯥꯝꯕꯗꯤ ꯊꯣꯡ ꯍꯥꯡꯅꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ LPG ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯏꯝꯐꯥꯜ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯣꯏꯜ ꯏꯟꯗꯁꯇ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯔꯥꯖꯀꯨꯃꯥꯔ ꯃꯣꯍꯦꯟ ꯁꯤꯡꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ LPG ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯍꯧꯖꯤꯛꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯄ꯭ꯂꯥꯏ ꯅꯤꯡꯊꯤꯅ ꯄꯤꯔꯤ, ꯂꯣꯏꯅꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡꯅꯆꯤꯡꯕ ꯇꯧꯗꯅꯕ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯂꯧꯕ ꯃꯇꯝꯗ ꯑꯣꯏꯜ ꯕꯦꯔꯦꯜ, ꯖꯦꯔꯤꯛ ꯀꯦꯟ ꯅꯠꯇ꯭ꯔꯒ ꯀꯟꯇꯦꯅꯔꯅꯆꯤꯡꯕꯗ ꯂꯧꯗꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯕꯁꯨ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯑꯌꯥꯝꯕ ꯑꯣꯏꯜ ꯄꯝꯁꯤꯡ ꯊꯣꯡ ꯍꯥꯡꯅꯗ꯭ꯔꯦ꯫ ꯃꯔꯛꯇ ꯍꯥꯡꯂꯝꯕ ꯑꯣꯏꯜ ꯄꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯁꯥꯡꯅ ꯀ꯭ꯌꯨ ꯂꯦꯞꯅꯕ ꯎꯔꯤ꯫ ꯊꯣꯡ ꯂꯣꯜꯂꯕ ꯑꯣꯏꯜ ꯄꯝꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯕ꯭ꯂꯦꯛꯇ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯜꯂꯤ꯫ ꯕ꯭ꯂꯦꯛꯇ ꯌꯣꯜꯂꯤꯕ ꯊꯥꯎꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯃꯜ ꯋꯥꯡꯈꯠꯄꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 110ꯒꯤ ꯆꯥꯡꯗ ꯌꯣꯟꯅꯔꯤ, ꯑꯗꯨꯒ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯃꯐꯝꯗꯅ ꯂꯨꯄꯥ 150 ꯐꯥꯎꯕ ꯌꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯣꯏꯜ ꯄꯝꯁꯤꯡꯗ ꯊꯥꯎ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯆꯥꯡ ꯃꯥꯟꯅꯅ ꯊꯥꯎ ꯄꯤꯗꯨꯅ ꯑꯣꯏꯜ ꯄꯝꯁꯤꯡ ꯍꯥꯡꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯦ 18ꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯝꯕ꯭ꯌꯨꯁꯇ ꯃꯤꯑꯣꯏ 3ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯃꯁꯨꯡ 2ꯗ ꯃꯇꯝ ꯀꯛꯇꯅ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯆꯥꯇ꯭ꯔꯨꯛꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯔꯛꯈꯤꯕꯁꯨ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅꯁꯨ ꯁꯛꯈꯪꯅꯕꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯃꯤꯆꯝ 14 ꯊꯥꯗꯣꯔꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯈꯥ ꯇꯥꯅ ꯁꯠꯗꯥꯎꯟ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯨꯡ 49 ꯁꯥꯡꯗꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯈ꯭ꯔꯤ ꯍꯥꯏꯔꯤ꯫ NIA ꯑꯃꯁꯨꯡ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯇꯥꯏꯒꯔ ꯐꯥꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯍꯟꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯑꯣꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯆꯠꯊꯔꯛꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯑꯇꯣꯞꯄ ꯄꯨꯡ 49 ꯑꯃꯒ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯤꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯃꯤꯆꯝ 14 ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯁ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯕꯨꯒꯦꯔꯗꯤꯌꯥꯗ M. ꯊꯣꯃꯥꯁ ꯒ꯭ꯔꯥꯎꯟꯗ ꯄꯨꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯀꯌꯥꯗ ꯔꯦꯂꯤ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯑꯃꯨꯛ ꯊꯨꯡꯈꯤ꯫ ꯇꯨꯡꯗ ꯀꯨꯀꯤ ꯖꯣꯁ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯐꯝ ꯑꯃ ꯀꯣꯇꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯄꯨꯡ 49 ꯑꯃꯒ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯁꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯇꯥꯏꯒꯔ ꯊꯣꯃꯤꯟꯊꯥꯡ ꯐꯥꯅꯕ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯥꯑꯣꯏꯁ꯭ꯇꯁꯤꯡ ꯊꯦꯡꯅꯕꯗ ꯃꯃꯤꯡ ꯆꯠꯈꯤꯕ CRPFꯀꯤ ꯑꯈꯟꯅꯕ ꯌꯨꯅꯤꯠ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ KNFꯅ ꯂꯨꯆꯤꯡꯕ ꯑꯁꯤ ꯍꯟꯗꯛꯇ ꯊꯥꯗꯧꯒꯤ ꯄꯥꯁꯇꯔ 3 ꯃꯦ 18ꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯁꯇꯔꯃꯥꯏꯟꯗꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯉꯁꯤ ꯇꯥꯏꯒꯔꯕꯨ ꯐꯥꯅꯕ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯀꯨꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ NIAꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯉꯝꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯏꯒꯔ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯀꯌా ꯃꯩ ꯊꯥꯕ ꯑꯃꯗꯤ CRPFꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅꯅ NIAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠꯇ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫
Tiger Masana YouTube ta CRPF ki mathakta etek sathakhiba amadi yum kaya mahakna makha taba kedarsingda insiduna mai thahali haina phongdokhiba wafom court ta evidence oina pikhalakhi hariba video adu sakhi oiba yabagi ayaba court na supikhrabani hairi Erang thoknaba maran pisinba lekpadabani IM Kuki Student Organization KSO Delhi and NCR na tha asigi taraga tarukta thokpa cherol amada India gi Manipur state ta makhoi gi oiba narco terrorist group organization singna thoanjaba thodok singda yumfom oiraga maran pisitba amadi maran thangjinba amasung Erang thokhanba yaba wafam sing phongdorakpada NSCNIM na akanba moongda yaningdaba phongdorakli NSCNIM gi matung inda Kuki mahairoi lupna thadorakpa cherol adu wakhal yaudaba verify tawdaba political oiba amasung hojik tangdu leitadana leibadagi khudongsadaba kaya mayoknariba asida kanglup singi mathakta hena tension wanghanaba hotnabani akhanaba kanglup sin organization amasung lanai miyoi shingmu karigumba judicial oiba finding natraga lawful evidence yaudana atamdana hanjin Erang asida pushindaba hotnaba haibasi daita yaudaba amasung yaroidaba wafamni hairi NSCNIM na terrorism aina yadaba amart activities sing natraga criminal organization amataga mari leinade maran hekta sizinduna kanglupumbabu lana uhannaba hotnaba leite political propaganda amasung public manipulation gi damak asoiba wafam sing atamdana semdok senjin tawbagi thaong yaningde hainasu akanba wafam thamlakli KSO na phongdorakliba wafam sing aduna sensitive oiba thodok sing communal emotion sing amasung national security da tokhaiba objective piri miyamgi platform sing amasung mahairoi lup sing na aranba wafam sadoktuna hena Erang thokhanlaba sinbagi mahuta daita leina thabak tawduna sati moral value amasung asengwa integrity puraknaba hotnagadabani haina su phongdokhi kanagumba lanai miyoi natraga lumna ain gi oiba process adu yaudana kanagumba amada maran pisinbagi authority natte kanglup sing amasung group sing gi mathakta yumfam yaudaba maran sizinbagi mingcha thihalnaba amasung Erang thokanaba oina thokani hairi political gi oiba consequence natraga akanba wahai wata sizinaduna kihanaba honabana matik chaba legal constitution amasung administrative action sing national agya gi makhada phangnigai oi hainasu NSCNIM na akanba moongda wa thamlakli Hantagi lan kibadagi Myanmar dagi refugee chanipan hena Mizoram da chensinlakhre Myanmar gi military hantana India ga yumlona bada leiba Chin state ta nauna military operation chatharakpadagi resistance force ka nauna khuthokna raklaba asok apan nanglagani kibadagi Myanmar dagi refugee chanipani mathakta Mizoram da chensinlakhre amasung local authority amani community organization singna ahenba Myanmar gi refugee gi kaya chensinlakhiba yai haina phongdokhre Mizoram police na phongdorakhibada mamangi chayolgi leibak pokpa amasung yumsa kaisagi Myanmar gi miyoi chanipan kunithoi rong Mizoram gi Samphai district ta leiba jokhothar khungagna chensinlakhi hairi police amasung Assam Rifles na chensinlakliba refugee sing asigi biometric enrollment lauba houkhre makhoi bu matam khara changjafam pinaba Young Mizo Association YMA na thabak paikhatpa houkhre hairi Mizoram na nauna chensinlakhiba refugee sing atugi manungda nupi angang amasung ahal oiraba miyoi kaya yaurakhi Makhoina Myanmar thadoktuna selagliba sing karigumba huntada resistance force ka nauna khut thoknaraklabani makhoigi khungang sing adu thadoktuna chelakpa nangloi haibagi akiba leibadagi ni hairi Karigumba hantana operation chauna satharaklabadi refugee chensinlakpagi chang wangkhalakpa yai tha asigi anganbadasu jokhothara refugee chama ka yankhai mathoi chensinlakhiba laikhrabani hairi Arambai saramba ani police ta sinakre Arambai tengolgi ming sizinaraga gari laklaga pukiba miyoi ani Arambai tengolgi miyoi singna faraga Imphal East District Police ta khusinakre Paugi likhun singna hai ngasi numit yungma matungda Arambai tengolgi ming sizinaraga miyoi ani na Narcotic and Affairs of Border Manipur gi gari ama wangkhaidagi namduna laklaga pukhraba matungda kongba tamna thokthakibani hairi Badugi pau hek phangmaga Arambai tengolgi thaumisingna miyoi ani adu kongba dobi lampak malaktagi phagatpa ngamkhi miyoi ani adu makha taba logi oiba thabak laukhanaba Imphal East District ki police ta khusinakre hairi
Mi fagi tawbada gamki faida Erang thokhre hairi. Security force na Kangpokpi district ki tongan ba mafamsingda maruoina gamki faida operation chathanaba honarakpada nupishingna Erang haurakduna operation chathaba yaroi haina security forcingga muknakhre hairi. Paugi likhunsinna hai security forcing na ngasi thomithang Elas Tiger kauba KNFP gi commander in chief mi haizaba Miyoi ama fanaba security gi force na operation chathanaba hotnakhre. NIF ki case mayok na duna lairiba miyoi adu me 16 da thokiba thodok aduga mari leinaramgadra chingnari. Mahakpu fanaba operation chathanaba security forcing na operation chathabada nupisingna thoraktona security forcing adubo thingki hairi. Marag asida security forcing masing yamkhalakpa amasung makhatana operation chathahandanaba gamki faida nupisingna lamida thoraktona security force ki miyoi sing adu thingnaba hotnaki. Marag asida Kangpokpi district ki Charhazarada nongmei kapagi makhol sing taki hairi. Sadar Hills da operation chathabada security force na naha mari fagatki adum oinamak nubisingna namduna mulauki hairi. Church lusingbasing hatkibagi case NIA da kushinabiyu thadau inpi Manipur. Kangpokpi district ki Kotlen amasung Kot Jimgi mathakta thokiba imbusta thadau luchingba ahum nongmaina kaptuna hatkiba thodok adu NIA da thigat hanbinaba thadau inpi Manipur na akanba demand tauri. Kuki inpi na numit aduda thokiba cherol adu kupna nainari. Tongan ba mihat mipungi kesingi matangda leingak na mara leibasing phagatpa ngamdabagi wafum anauba nate. Kumja 2,2 kulumdoida Hemanjit amasung linthoingan mi mihata chenabasing masak khanglaba phawada phagatpagi mahuta mara leijadaba miyoising oina ona tainana phagatkiba leikhre. TBIA gi gari ni khangnaba mamangda number plate naplaga lakpa miyoising aduda landaduna search na luchingba ahum hatkiba asi laibak thibani. Thodok aduda laikhidraba Reverend di Sitlaugi hakchangi nongmei maru 15 rom phangki hairi. Numit aduda thodok thongliba mafam adu Kuki khulai paibasingna khulingduna leiba mafamni amasung Kuki khul kaya koshillaga leibani hairi. Fibam asida oithokpa yaba kaya asi yenglaga athubada achan mirai naidana amasung yamna kupthana thijinbagi tangai fadaba leiri hairi. Victimsing adu thadau oirubagi target taurakpa oiramba yai. Chahi asigi May 8 Kuki jo firan chingkhatpagi thoramda Reverend Bumthang Sitlaubu minister oina lista yaurongki. Adum oinamak mahak masa adu mahaki ayaba fikide. Amasung thoram aduda mahak saruk yakhide haina phongdoraki. Mahak masana thadau phurupki saktam adusu ikai khumdana ngak na chatkani haiki. May 18 da thokiba pung ani fadrigegi Kuki inpi Manipur na freshly list thoraktuna thodok adu ZUF Kamsom group na tawani haina hektamak hairakliba adu press release adu hanana draft tawraga thamlabra haina hanglakli. Pumnamab asi yenglaga case asi NIA da athubada khusinau thijanbada ahongba leitanaba oithokpa yaba angle khudimak sithadana yengadabani. Kuki inpi Manipur na thokiba statement adu kumna thigatkadabani haina hairi. Naga militant group sing natraga Kuki militant group sing amasung mafam aduda operate toriba su group KRAKNO gi mathakta oithokpa yaba thodok sing amasung mari leinaba pumnamok yengsingadabani. Loinana evus tawfam adudagi kilometer ama fadana leiriba KRAKNO gi tax collection sing integrate aduda akanba mityeng chathagadabani haina demand tawrakli. Nakan amaromda Kuki na fajinkiba Naga micham taruk thadoroktabagi mayokta UNC na economic blockade chathaba houkhre. Pastor ani yauna Naga micham taruk Kuki singna fajinkhrabaga ngasi fawba mafam khangnana leiriba asibu yaningdawa phongdoktuna United Naga Council UNC na Naga singna khundariba mafam phawduna chaliba national highway singda inter district economic blockade chathaba houkhre. May 18 ta UNC gi working committee na thadorokiba cherol amada mamangda Manipur sarkar da UNC na Kuki gi makutta fajin duna leiriba Naga micham kun thadok hanaba May 13 da matam thaki. Hariba Naga micham kun asi Kuki militant group amana leirol wifi village amasung Saparna area dagi fakhibani. Madugi matangda Kuki singna May 15 gi ayukta Naga micham 13 fajin duna thamlubadagi thadoraki. Adu
ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯅꯤ ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯃꯗꯤ ꯊꯥꯗꯣꯔꯛꯄꯗ ꯌꯥꯎꯔꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ UNCꯅ ꯊꯥꯈꯤꯕ ꯃꯇꯝ ꯃꯦ 16ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕꯗ ꯁꯥꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯗꯣꯛꯂꯛꯂꯕ ꯐꯥꯎꯕꯗ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯊꯥꯗꯣꯔꯛꯇꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯁꯔꯨꯛꯇ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯕ꯭ꯂꯣꯀꯦꯗ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯕ ꯍꯧꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯑꯁꯤ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤꯁꯤꯡ ꯊꯥꯗꯣꯛꯇꯅꯕ UNCꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯒꯤ ꯀꯟꯚꯦꯅꯔꯅ UNCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯅ ꯅꯥꯒꯥꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯀꯨꯀꯤ 19 ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 10ꯒꯤ ꯃꯊꯛꯇ ꯃꯅꯨꯡꯗ ꯅꯥꯒꯥ ꯃꯤꯆꯝ 14 ꯈꯛꯇꯃꯛ ꯊꯥꯗꯣꯔꯛꯄꯗꯒꯤ ꯅꯥꯒꯥꯁꯤꯡꯅ ꯀꯨꯀꯤ ꯃꯤꯆꯝ 14 ꯈꯛꯇꯃꯛ ꯊꯥꯗꯣꯛꯅꯕ ꯂꯦꯝꯍꯧꯕꯁꯤꯡ ꯈꯥꯛꯇꯨꯅ ꯊꯝꯍꯧꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯅꯥꯒꯥ 6 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯥꯒꯥꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡ ꯊꯥꯗꯣꯛꯂꯣꯏꯗꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯆꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯤ ꯀꯨꯀꯤꯅ ꯐꯥꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝꯁꯨ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫